ngasi numida wairam phongkiba panam paukse maruebi i pausing khongkasaraga manipur top channel gi maikedi thamjagi ahanbada arambai tengol na governor Ajay Kumar Bala unakri khulngak pasingi mathakta legal action amadi phaba punba tawdana baloinana mitei bu lista salnana watakshinkhri arambai tengol gi mihut khangbu amana ngasi numidang wairam governor Ajay Kumar Bala unaduna pung amarom supna wari sanakhibaga loinana tongan demand mapan yawa memorandum amasu arambai tengol gi maikedi governor da pisin kredi governor unabadu arambai tengol gi lusingba Korounganba khuman CMP gi commissioner Munindro PRO Robin Mangang Khairakpam unit 19 gi commander Langol Basrugaki governor da pisin kiba memorandum matuda border fencing toba kumza english ngamaga samapan gi yang khaiga mathuri yumpam oiraga NRC sanhanba illegal immigrants sing masa gi maramda halan kinaba thawak pekhatpa suspension of operation su handokpa amadi shugi satna kanglon thuwaiba militants gi mathata akan mathabol lokotpa poppy pambi sing maru phone mangan takhanba illegal immigrants sing degi ST status lokthokpa arambai tengol yaunu khulngak po khudima ki mathakta commission tribunal court na singba kanagum amatana phaba punma natragana legal action lobigi thawong chathadaba singa mari tamda sapmanana sathananaba MLRN LR Act 1960 semdokpa amadi maitai gi ST status amuhan hanjihan ba habisini memorandum aduda hawkiba kumza english singaniga kungo humdoi gi mi ahumdigi tholakhiba sahi ani fazilakadorobi irang asina mitai misam kaya thawai mangkhre kaya na asu open nangkhibaga loingana miyoi kya amana lanjena duna lairi miyam gi demand sing asi athubuda thabak to onthokna bu wapham sing palli maramaduna governor gi maikedi India government amadi mari lena authority singda demand sing thabak to onthokna ba taksin biyu haibu wapham spalli governor unaruraba adugi matangda arambai tengol gi PRO Robin Mangang Khairakpamna paumi singdai arambai tengol gi mihut singna governor unaduna pung amarom supna wari sanaki arambai tengol gi makedigi hanana mawangda leramba governor da pisin kiba memorandum aduga sapmanana nauna governor oiraglaba Ajay Kumar Bala da pisinkre governor gi wari sanabaduda manungda understanding khara lainari masi matang matam sana miyamna soidana lakthorakana ki khulai sarena tawbigi matangda paumisingna hangbo hangi pakhomda manghai khulai sarena tawbigi matangda condition khara yana balai adubo sabsabu wapham matang sabada thamgi haiba phungdokhi governor gi maikedi gi state asida ingtapa hanjalaglagani haina thajab birkhi loinana ingtapa purana ba arambai tingol nasu mateng pangna bairki khulai sing lokhotpa loiraba matung national highway sing hangdokani haiba wapham su thamlakhiari amaromdana Manipur issue bu lana puna bo honabada India gi high ranking official sing yauksilakpa lebuk thibani kokomi Manipur gi issue sig asumba wapham bu lana sananabagi campaign da India gi high ranking official sing yauksilakpa lebuk thibani haina kokomi gi coordinator Khurizam athobana phongdokre numit kharani gi mamangna Delhi da pangthokiba Manipur gi bat haina mingthonba panel discussion ama committee on Manipur integrity kokomi na sinduranga si North EOC da leiba classic hotel la pangthokre ngasi pangthokiba panel discussion adu da retired IS officer RK Nimai Noni Arambam ningtha khongjam Satyajit Homen Thangjam Malem ningthaujam na singba miyoi kya na saryaki panel discussion aduda wangang laduna kokomi gi coordinator Khurizam athawna hai Manipur that kunga mathu helabi irang asida tuan bi India gi mafam kyari gi miyoi kayana interest lokhi amadi lokshlorakli adubu interest lokli ba miyoi singa sina makoi apamba narrative singda pukhiba amadi aranba pau sandorakpa sina yamna critical oi bi issue singbu lana sakhibi yaba amadi lana sakhiba thawdok mayam am laikri Mana maka taradun hai matam amada Kuki militant singna drone bombing sa thari haiba matam India gi army sip masaya una thabak tagi patharaba army officer magana Manipura drone bombing sa thabal laiti haiduna asumba wapham pulan saranki aduba haujukti National Investigation Agency NIA na thawdo osigi matangda thijinbegi report court lan khalakpa matam dadi drone season aduna bomb nifu thadaki haina mayek sing haidi Masidana dana drone bombing the siena bamadi drone supply toramliba miwedu phari haina phongdorakre maram masin issue asibu lana sakhina bigi campaign asida India gi high ranking official sing phawu yoksilakwana Manipur asauba saithing ama phanglaga lakliba sidagi ngakthok bangamnanaba ngasigi panel discussion asi pangthokpane haina su phongdoki
State Armory dagi nongmai lut tawbagi matangna palladuna khuraizam athopan hai nongmai lut tawbari tasing su champura hokibani masigi video footage sing pramane dubu lebak thibri Kuki gi miyoi khrana national media da lana pauthoktuno Kuki sing nongmai lut tawbagi wapham na thairaga handed over haiba tam sijunaduna makoina nongmai lut tawkiba leiti haina utna bonaki aduga nakala maromdana mitai gi volunteer organization kharagi mingsijunaduna state na makoina nongmai piboina lan uhona na bohona duna lakli haina su maral sikhi mana makha taradun hai Manipur irang asi hek tholakpari ngasi phawba central forcing laikidaba thawdok kya laikri adubo central security force na laikidaba adu kokina kablakwa nongoi maruna panduna sikhiba ngaktani ngasi phawba mitaina kapa nongoi maruna panduna central force mata sikhiba laiti haina su phongdokhi amaromna SDSA gi thawong tungda akaiba lakkani KSO Sadar Hills Assam Rifles ki Director General Galoinana Phamgadaba Mipham Sarugyana Bigidamak Sakhiba United People's Front UPF ki Wangang Loi Aron Kibzenbu Senapati District Students Association SDSA gi Lusingmusingna Lambi da Thatuna Thamkiba Madi Masa Paiduna Sek Tawkibagi Thawong Akan Mamongna Kandem Tawi Haina Haiba Galoinana Thawong Asimak Tungda Akaiba Lakkani Haina Kuki Students Organization KSO Sadar Hills Thadorakwa Chirolaman Hairi KSO Sadar Hills ki sirol dunahai suspension of operations su taunariba group sing housing India government ka loinana wari sabi ki thabuk sathari Assam Rifles amadi UPF ki wangang loi masamana sengdorakhiba matung ina AR ki director general ga pangthokliba mifamadu su satnariba group singa lainga ka wari sanariba sigi saru ama oina pangthokpa standard meeting amani Tuan makanglup sing na claim tawriba militant sing squat tawdun satli haibu wapham madu yumpham man bo phamni sang naina pangthok tun lakliba mi phamasi gi mayokta SDSA gi lusimu singna kanadabada sayi na bathona na bonare mahairoi gi lup ama oiraga mahairoi sing gi yefa thorang gi dama mi yengsang gi mutta kari gi dama political gi matana khut thingjelibano SDSA gi lusingmu sing sa thariba thawong adu logi wangwa sa thaba thawongni loinana lairiba sumba sing adu bulan uhona na bohona banaki sirola duna makha taraduna SDSA gi lusingmu sing sa takiba lisat aduma Kuki gi miyam amadi Assam Rifles ki mayokta ayet papina bohona bani thawong asini hena tension lehanana bamadi kanglup amaga tuan tahanba yabagi phibam leibana akaiba kya lakani SDSA mahairu lup ama oibana education gi lamda mi yengsang adabani political gi matana ku thingjin pamthokti divisive politics sanabigi mahuta peacemaking body ama oina leibaga loina Manipur gi mahairu sing gi yefanaba madi education gi phibam phakathanna khona baromda mi yeng thamgadabani haikenasu pawsida makhatana phungdurakli amaromna police na yum sangduna thi humbigi thabak satakhe Nupi police constable yauna Thawal police ki kangbu amana ngasi ayuk langa thel mamang lekai de laibi yum sing sang duna thi humbigi thabak satakhiba loinana thinge lekai de leiba farm amada sarama bunker ani amasu thugai duna mankhri Manipur hauzik oiriba law and order gi phibam sigi mari lenana security na lokhatpa section thorang gi manungsanna Thawal SP Dr. S. Ibomsa gi miyang makhada additional SP law and order Suraj Singhana lusingba deputy SPS and standa yauna nupi constable sing yawati mamana BSF ki kangbu amaga ngasi ayuk pung 5 minute nifu ga manga digi ayuk ki pung 3 minute nipan phawpa langa thel mamang lekai de leiba puna yum kunthra ga manga sang na thi humbu ki thabuk sa thabaga loidana leram miyoi marfu ga taruk su verification ki thabuk sa takhi thi humbu ki thaba adu gari number thada ba mari se sang amati yawda ba gypsy ama leram badigi gari edu lokat ki hairi makhatana combined force aduna thinge lekai de leiba farm amada thi humbu ki thabuk sa thabada Sentry post ani cement bag na question ba bunker ama lerama thingna ba galoina mafam aduda kambal mon amadi hidak langthak sing lerama stinaki ngasi sathaki bu operation aduda phanglaki ba fogalaki ba gypsy edu adai polam sing police station sinaki ba galoina bunker aduna thugai aduna man khiyari loisalak poina tandakpa Korounganba khuman thagalapa posang kadang memna share tawjagi hanuba hanubi pan thabagi wari du engon thokle haiba Korounganba khumana post share torkli aduga hausiku ina di miyam pau simatang sa lusinjarage masu miyam puna no update ngamina sen sinel sigi makedi gi miyang infam da makata na thamjari makata ba no update miyam puna ngamina si